ऑनलाइन मणिपुर यूट्यूब चैनल स्पिंग बीर मैम पुम नाउ पु मुका हना ताराम नोक्चरी हानबदे यमना मरु एबा पाव अमली सिप्रिया कंगुजमदगी थमजगे ngasi sekma unit ang bomating pi basa charuba kunai dilaitre yamna lingzen manaba tana tana cake ka tawthatlammi ibung mayamna machan lakpagi haraudana kuki na kharde saklani haina lisipria kanguzamna social media thadurakpa chero namana phongdok piri aduga mathangi update asna lei maram maningi kuki singna mitei khungak libo bunker tamna nongmai round khara kapsil lakhre hairi aduga mathangi update asna manipuri gi saktam kai khiba da mangjaba leite khalibra mamang sahi gi mehum degi foreigners in kuki zo narco terrorist singna mitei miam gi mathakta war crimes thara khiba adu thama pan phajil khiba ga loinana loikham naidaba mong da ngasi so makhata na sathari lana sigi warisin purak pa haibasi bharat lengak nun gi sukli pai balu singba singi mafam de lei adu bukari gi damak to warisin purak pa ngamdre pano haiba du gi maram miamna naine pham thogi bharat ki lusingba singi mai kai gi sin kuki zo singna landarak liba si lebak asigi mathakta landarak pani lana si mapa leba ki khud yawi haina phongdokhiba leirabasu wathok asigi warisin purakna ba hotna dabagi maram karigino lana sigi warisin purakna pani haiduna lan milising humdra rom thajil lakrabasu landarak khiba terrorist singi mathakta military gi oib action lokhatriba asina karigino lamdam asida thajil lakhiba yamlaba lan mi sing adu landarak liba kuki terrorist singi laifam singda oina ngak selhanba amadi buffer zone chembagi thabuk sathariba asigi nungi oiba maram kari leibagino haiba wafam sing asi gi paukhum bharat lenga ki lusing basina pifam thoklabasu pidana leibagi maram sina karigino haibasini foreigners in kuki zo miyoi khuzo kharna leibak asigi miam maru ina mitei singde landaduna manipur gi manungda kuki singna tokhaiba leibak zalengam semnaba war crimes thariba phawbu bharat lenga ki lusing basingi maikaidegi tuminna kumai yengduna leirakpa thamapan phajilagle thawong asimakti peningai oidaba tanatana lan gi maisrang mayoknariba manipur bu border state oibadagi lumna lawdribara haibagi singnaba wahang leiriba asigi paukhum kanana pigadawribage bharat ki lusing basingi mafam da manipuri leibak kasigi state ama oirakide khanongpuk asia gi manung da sahi sa kaya maning tamba leibak oirakhibe ningthaupan ba leibak ama oirakhibani adubu bharana ing kumjali singam sam pannipu mapanda namlo losinduna leibak asigi state oirakhibana miyam gi maraktagi nongmai natraga nongma पेंदबगी हौहौरकनी हाइबे सिंगनब लेबेदगी मपांगल करहन बेयादे हाइबेगी वखलोंदा डिवाइड एंड रूल की पॉलिसी की थ्योरी द लांदारखी बदना कोइनना सौगलिब्रा हाइबा लांगतकनब वहंग लेबेसी अफब खुदम नते थ्योरी असगी मनुंग सन मणिपुर द लालहौबगी इरांग लेरी ट्रिंगैगी मांगोइनना आर्म फोर्सेस स्पेशल पावर एक लिसिंगम संपन यंखै के निपान सेमखिबा हाइबा सिंगनब वफम लेरिबनी मियाम की मफम द लेरखिबा सिंगनब सिंग अदु ममांग सही की मे अहम दगी फॉरेनर कुकी टेररिस्ट ना लांदारखिबा थामापन फजिलकलब फावब तुमिन लेरखलिबा असिना मियाम की मफम द लेरखिबा सिंगनब सिंग अदु अचुंब ओइना थोकलबदी करी फिबम ओइरकदबगे हाइबासिनी थोकलिबा वाथोक असि अथोक मतमद मनुंग द वरोइसिन पुरकपा ngamlabsu लेंगाकना उटलै पलै तौदुना मतम सांगना लौरिबा असिगी हिडन एजेंडा अमा लैबदगिनी हाइबा खंगी तौबतौ वरिसिन पुरकपा मतमदा मणिपुरी की अपुनबा सक्तम दा अमदी लैंगाकलोंदा अकाइबा पिरकपा थोकलबदी लैबाक असिगी अपुनबा सक्तम ngakpada अचौबा थौदांग लौलिबा मणिपुरी की मियामना लौरकदबा फिरेपना पिरकदबा साइथिंगसिंग अदु खंगबदगी वरिसिन पुरकनबा होनबदा मतम सांगना लौबगी महुद मरैबाक मचा टेररिस्टसिंग माइथीबा पीदुना लैबाक असिगी लैमाइदगी मरु फंगना मुथतकिबना लैंगाकी असुंबा खुंगतांग ओइबदा नतना लैबाक असिगी अपुनबा सक्तमदा तुंग कोइना ngak senbada mapangal lehen bangamgani haibagi thajabalai pumnamaksin asi khangna isa lauthuku misa sumge haibagi thawong satharakpada matam sangna pangthaduna leibagi mahut isang thauna naribak amadi miyam gi punsi kanana ba hona pamthogi video sing bibagi damakta mayam pumna pumuk hana thagachari ano update ki damakta online manipur youtube channel na sibanung sibiduna subscribe to biramu thank you